Manipuri Homemaker Channel mayambu taramna oktari mayam ngasidi yamna hauba hainauge char ama semjarkeko mamangda semiduga kitang manadaba akoigi ngasigi sina khwaidege best na haininge aigi oinadi aduke matik haukare akoigi koina lairagane amuka hetna haureaba masigi hainau charse duga aigi ngasigi mango pickle se akoigi yamna healthy oiba maungda chemical amata haptabida semdoiniko chahi ama su thamba yadoine duga ado achar semnaba hainause sumaina piingaida koigi masinga yaudringaidabу oigera masing khara yaurokpa kanka laubadu oigera natragana koigi masing phajana palaba madamda oigera koigi masingi patto lauthoga matongdudang semasu yaiko aduga masing kitang yaubado koigi akanbado chukpada sum haubaneba aduna aigi motade koigi masing yauhanbasina hauba maliko libo oraga su sadanga tharaga dum ka aga sembiyo yam haubane ado hainause kiji amaga makhainiko aina achar semjadoise aduna phajana chamthoaga phi akangba amna phajana taithokpiraba akoigi kitang thuna kangnaba tauseba aduga magi maru singse phajana lauthokpigarage aduga masung makak soirage ko do changje akoigi sanggera chaugera pikkera apamba size da dum sobi ko changde haipe hujiki dumaina changje haipet manhale jebako yengbada su phajai aduga semba kanda su nungaidana duna hainau mayam che loina soidokpa loiselage sumaina soiba loiraga akoigi nungsada phi matharaga phi oigera kharai oigera dum nungaigadaba areiba amada sumaina akoigi mamai se longthokpiraga mabuk singche achotpa singche si oina nungsada phobirasiko adugo phunoi phunjangdanaba phi ema kupsalaga phawre duga nongma khatang adum phawba yabani ko nungsa je phajana saragadi du magi chang je huji utjarke ko isingi saruk se kitang lokthokpagi wani ko kitang kuchange ga tawrise yang kangan nate ko yang kangalagadi amuk taw yaroi hauroi do hangamaru se akoi swaida thajaba hangamaru do nate akoi kitang pawba mapalamge done ado 30 gram ama sumaina phajana khapto e khandu e durege chalona chamaga phi apabam de chalo phawdo su yam thu kangbani ko adugi do phajana takhaira ko sumaina to kitang yam kuppa sunataba kitang pawramna takhaira ko aduga mithi su 30 gram ama lawrasi ko akoi hangamaru sika chamanana aduga mithi su akoi ge packet ta lakpa masa yam nanba kitang quality leibdo oiragadi adum yare natragadi akoi ge phajana chamthoaga nungsada phalong phawdokpa yabani ko siso dum aduga takhaiba matamda kitang pawramna takhaiba mithi side do sima su takhaira ko aduga akoi ge kaino se hope se sisine sisu 30 gram ama chamanana loi lawrasi ko sisu phajana khando e ngasai gi duga chamane ko koi ge quality afabadu oiragadi chamdra sudum yabane ba sisu pawramna dum takhaira ko ado akhoi ge maru marang singde loose da lakpudo itadi yam motpani ko phajana khandoga chamthoga kangna phawdokadabne moi charoi ba yate aduga machu masala se 25 gram red chili powder na 50 gram aduga thum sina 125 gram hape ko aduga achathau se sisina 250 ml ne sigi cup ama se do akhoi ge thau se ahingbani ko dum thawing manam nambado achar dadi am hawbani kuira kanda magi manamdo dum mangjagini dum hawdo leirapane ba adu sumaina phajana mix tawbirani ko mix tawbiraba matungna ngasai ge kaino se hainau do hapchalaje ko ado hainau se soidringai da kg ama makhai ni ko magi maru aduragi de makho kai ka lokthokaraga kg ama makhai di pharamoi ko ado phajana sumaina ungtang mix tawbirase aduga thau kitang sanje ko khogi 50 ml gumbagi chang khogi hing do kitang ngaujeba hing hapagi mahau chu khuaw ama tawbani do sumaina wanglona sagalala chemagi thawing do phalase ko aduga haibet kitang ingdarak pakanduda kogi saringai da hapiganu ko kani sumai ingdarak pakanduda kogi kaino se hing japchan biraga sumaina spoon gumba mana phajana namgai birase do phajana namgai be powder oina takhairaga hapasu yai ko aduga heta hijallase loi tumjagaro da pone dum do phajana mix tawba loira ko manam gunung sema adu kuiraga yam het mane ko hauba duna khabai akangba jotaba moichar oitaba adudagi de glass ki jar da oina hapi ko bottle da aduna phajana nungsa da phawraba kangaba kaino se akhoi ge aigi di khohi ge kaino dune bottle dune ligligi adugi glass ki bottle du da thau se khara taisan birasi ko hana taisalaba matungda hainau achar se hapchalase pikthana hapchalase ko khara namjanba yabu su dum namjalase aduga thau se akhoi ge san lawbu ko to wamta natte ko acha thau mustard oil dune dum mathak sida akhoi ge layering ama phajana kupchalase ba aduna preservative koi ka akhoi ge chemical ge oiba mata haptra su yare ko acha thau methi maru marang mayam se preservative ngata ne thunga hapi se
ꯊꯨꯝꯁꯨ ꯈꯤꯇꯪ ꯌꯥꯝꯃꯤꯗꯅ ꯍꯥꯞꯄꯤꯗꯣ ꯍꯣꯔꯦꯟ ꯀꯨꯏꯔꯀꯥꯟꯗ ꯑꯗꯨꯝ ꯃꯥꯒꯤ ꯊꯨꯝ ꯌꯥꯛꯄꯒꯤ ꯆꯥꯡꯗꯣ ꯑꯗꯨꯝ ꯍꯟꯊꯔꯛꯀꯅꯤ ꯑꯗꯨꯒ ꯈꯤꯇꯪꯁꯨ ꯑꯆꯥꯔ ꯑꯁꯤꯗꯤ ꯌꯥꯛꯂꯞ ꯇꯧꯗꯧꯅꯤꯗꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯇꯔ ꯄꯦꯄꯔ ꯑꯃ ꯊꯥꯔꯒ ꯃꯈꯨꯝꯁꯦ ꯆꯦꯠꯅ ꯈꯨꯝꯖꯤꯟꯕꯤꯔꯒꯦ ꯅꯨꯡꯁꯥ ꯐꯧꯔꯁꯨ ꯌꯥꯏ ꯐꯧꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦꯀꯣ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯔꯒ ꯆꯥꯕ ꯍꯧꯕ ꯑꯗꯨꯝ ꯌꯥꯔꯦ ꯈꯨꯗꯛꯇ ꯆꯥꯔꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯃꯍꯥꯎ ꯃꯈꯜ ꯑꯃꯅꯦ ꯑꯗꯨꯕꯨ ꯊꯥ 3-4ꯒ ꯂꯩꯔꯀꯥꯟꯗ ꯍꯥꯎꯕꯁꯦ ꯑꯁ ꯂꯩꯇ꯭ꯔꯦ ꯈꯨꯍꯥꯎ ꯑꯃ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯍꯩꯅꯧꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯆꯥꯔ ꯁꯦꯝꯕꯤꯍꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯦꯝꯕꯤꯍꯧꯔꯣ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯕ ꯃꯇꯨꯡꯗ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯐꯤꯗꯕꯦꯛ ꯑꯝꯇꯪ ꯄꯤꯕꯤꯔꯛꯎꯀꯣ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯦꯡꯒꯣ ꯄꯤꯀꯜꯁꯦ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ